Churachandpur yuwa hakre ngarang numidang wairam pung 3:30 second taret tarakbada Churachandpur gi lainungda kilometer 30 luba mafam amada epicenter waiduna magnitude 3.6 yauna yuwa hakre adumoi namak akaya toy amasung misimina yaubagi report laikhidai Editors Guild of India gi president yauna miyoi marida Supreme Court na interim protection pikre Manipur da hogjik thogliba kanglup masel gi irang gi matangda Editors Guild of India EGI ge fact finding team amana khomjilakpa report sing phonglubagi mayokta Manipur legang na EGI gi president amasung atopa member mari gi mathakta tongan ba criminal case ani lakhalakpa gi mayokta EGI gi maikidagi Supreme Court ta file tawrakpa wakat amagi matungin na Apex Court asina EGI gi president yauna miyoi marida interim protection pikre wakat asimak ngarang Apex Court asida khananaba list of khidai adumoi namak wakat asigi maikida lebliba senior counsel Syam Divan na wakat asigi matangda urgent hearing sathabinaba prayer tawrakbadage Chief Justice D.Y. Chandrachud na ayaba piraduna Justice J.P. Pardiwala amasung Justice Manoj Mishra yauba bench amana khanaraba matungda interim protection pikhibanay ahanbada court ki maikaidagi EGI ge petitioner sing the High Court satuna wakalubang ngamnabagidamag akaknaba protection piraga petition adu dispose tawna bahona rakhe adumoi namak senior counsel gi maikaidagi EGI gi mathakta laukalagliba case singi matangda Manipur gi Chief Minister na fawa press conference pangthuktuna Editors Guild of India gi mayokta phajadaba wafam sing phongdokhi haina court submission tawkhe maramasina Manipur gi Chief Minister na EGI gi mayokta phongdogliba wafam sing adugi matangda de court na khana bina bahai jakhe